Manipur Legislative Assembly gi ngasi humni sanba numita opposition gi MLA sing house tagi walk out toukhre sei sigi January 13 da Arambai Tengol na MLA sing kauduna Kangla da lokhiba warip adugi matang da opposition bench ki member Marina khana nenanaba pukhalapa private member resolution house ki speaker na ayaba pikhidababu yanindaba utkre loinana house ki member gi hak khongaung na bani haina CLP gi leader Okram Ibobi na phongdorakle assembly dagi Thoklak matung pangmising unab amada mahang nahai Chief Minister masamak saruk yakidrabasu laukibu warib aduda sway tauba yaukibani private member resolution oina pukhatnabasu house ki speaker da mangjaunana hairabasu khanna nanabagi tanja pidaba haibase member singi hak khongang nabani Sathariba assembly session asida NRC implement taunanaba MLA lesio na pukhalakpa private member resolution house ki member khudimangna sawat pagumna congress na su chagotle Kangla resolution haina Kangdariba resolution adugi matangda opposition gi member Marina mangjong na pukhat kiba private member resolution khanadabagi maram amata pidaba haiba se laibak thibani haina su phongdoki House dan ngasi private member resolution oina koi thokse ge haina honorable member Mari sina the honorable speaker da mangjong na advance oina Mangonda masigi ayaba PBU na koi hajabaneba edit tawbidabada koi honorable member hogolaga aikoi gi private member resolution se edit tawbidriba yabidriba ki maram se karigino madu akoi khangjaningi akoi member magi right se matpiri si karigino na haiba si aida maram supi piu yadaba madugi edit tawbidaba si karigino kanglagi warep sibo Madugi resolution to Kanglagi resolution na koina kaweba. Madu strength to madu strength laina na ba hena shakti laina na ba usiki house dei da resolution law si haibda admit tawbidri si karigino haibase. Masidai da madugi maram do haibi un hai matam da kitang honorable speaker ga honorable members ga kitang kanba haibi maram do supi bi da karigino haibda kitang tangkhala amnina Warauba kra yaunar abnina da kontang kanaba panaba ruldui makhada akaiba karimta leibadinate Rules of Procedure Conduct of Business ki manung sana ngang basakpada leader of the house na opposition members singi wahang yaithatpa ona taina na paukhum piba madi members singi microphone muthatpa na singba thawong asi house ki members singi hak matpani haina Suguna Assembly constituency ki MLA ki ranjina pendaba phongdoki Speaker da hoina madu rules of procedure conduct of business ki matungina speaker ki ayaba lo ngang bada leader of the house honorable chief minister na ge khat pagumba microphone mu khat kumba mayam loina khangdi re question nang bisida katu karan khumba hangi ba question du gi mari le na ba answer ki da na adu khudam mai bu ngasi se aina honorable chief minister from the answer the star question na to star question se kaino hai ba kanda Churachandpur district leiba dungba SI ama madu handaki irang sida Henglep constituency mafam Naran Sena gi maningda ki underground militant singi bunker da nongmai kapna bada haibata marai bokino nongmai na palaga siraga leira madu gi siriba mi se Manipur praja miyam na masi SG sharpi gi ni haire hadana mayam dharna tawduna akhoi maitai bu hana no honori badung ba police tu da kai do bagi exercise pi do no pi ba yaro yana adugi matang da ina question na khak ko khala ya hari base jumbra jumdabra kari maram gi kari ground pi no madu thambiyo haina komu da hangu da ketang hairo da kari hai gi hai bu irang thokna sugnu awa ba nang se aina peace committee se mu baina tra adom do ina khumjala